Landslide Thokkadoure Haiba Khangna Railway Ministry na Information Lotsillaga Thambadagi misi mina thokibane. Handak none district ki marang sing da thokiba landslide adu hana Railway Ministry na Thokkadoure haina Khangna madugi information Lotsillaga Thambadagi landslide thoktuna misi mina kaya thoktuna miyam awaba nangkhibane. Aduna madugi thaudang Railway Ministry na pufam thoi haina khunja singi maikai phongdorok le. Landslide thokpam da paumi singa unaba mada social activist mazabung na phongdorok pada mamang tha June gi sechat kungamapan ge ahing da thokiba landslide aduda state lainga amade thangnabada leiba khulsing ge social organization singna mateng pangbi bagi damakte taseng na thagat le adubu landslide asi khangna thokhan bane mamang da kumja 2013 namade 2017 da Geological Survey of India na mamang dagi hauna mafam asi landslide thokpa yai haina phongdorok khrabane loina na sahi adugi me kunga taret kunga nipan amasung kunga mapan dasu nong kanna chubana mafam aduda lairanu haina Geological Survey na haikibasu laikhrabane adubu makhoina tumina laisan khibana maram oiduna thokiba thokdok aduge thaudang Railway Ministry na pufam thoi khulgi authority na su state lainga amadi Railway Ministry da sia thakhrabane Railway gi lambi semli basi sep boide haina lawwe environment fazana yengsinbiyo matik saba equipment thambiyo mathau tarabade skill development reinforce tau haibasu memorandum aduda yaure loinana NDRF ki maike dagi lokhat pa yaba thabak sing su lokhat li haina su NDRF ki maike dagi phongdorok le covid ki yanglaga OPD thingle RIMS ki PMR OPD aduga physiotherapy unit ta mi yamna tinbe hengalak pasi covid nabagi train asi yanglaga OPD gi anaba sing khudakta gi thingjen khre adumoina makhana layeng duna leiriba singide akai ba leiroi haire plastic khau yon ba ma decision aba emsu tengnopal district committee na thingkhre manipur lengang na plastic thingbagi khongjang changsili ba sibu emsu tengnopal district committee na su sogat laduna emsu gi thongmi singna ngasi more gate number 2 area ma de kaithel area singda leiriba dukan singda chatuna plastic khau yon ba ma de season aba sing sayol amagi manung da lep na bakhangan khre karigumba thingba sigi mayokta Yolamba ma decision aba thengnarabade emsu ne action lokhalagani haire Imphal East District ke DAO da irang thokre law ubagi yamna khuyonaraba matam asida lawmi singne urea har matik sana phangdabadage tongan ba mafamda yaw amade irang kaya thokliba sigi manungda ngasi Imphal East District ke District Agriculture Office da lawmi kaya na makhoi ge token enrollment tawi tawde haibage wahodage irang thokre Paw asina makata na hai ngasi ayuk angan badage lawmi singda makhoi ge Aadhaar card paiduna enrollment gi damak DAO da queue leptuna lainaki adubo enrollment ge process adu tapman badage irang adu tholakhibane hiram asigi matangda district agriculture officer Laltimang Dongel na phongdorokhibada agriculture minister ge advice matungina urea distribution selama tha asigi nipan dage hangdoktuna numit asimakta dage enrollment gi process haurakibane adumakpu urea harge stock laitaba maramna farmers singda yanthokuna lakhibani haina phongdokhe parliament ki nongjumi pham haukhre parliament ki nongjumi pham ngasi hauribase isu khudingmak mamuta na khanamina duna khoikha lengkha thanadaba wakhalon da mahi yanaba duga kanaba mipham ohenanaba prime minister na kanna haire mipham asi august 13 phauba satharaba yai Mifam manungda anoba bill kunga mari pass ta honaba honaraba yai mifam hek haubaga saknairaba Bollywood actor aduga Trinamool MP Shatrughan Sinha MS Man Ghanshyam Singh Lokhe Dinesh Lal Yadav Lok Sabha gi MP ahum nauno wasak lawkhe House na Japanese PM Shinzo Abe na mikhal gi campaign sa tharingai da kaptuna hatki badugi laikhidrabage mafamda ikai khumnaba utkhe atai ikai khumnaba utkhiba lusingba singde UAE President Sheikh Khalifa bin Zayed Al Nahyan aduga Kenya President KMK yaukhe MLA SS Olisna presidential election gi aroiba oina Manipur da bot thadakhe Chandel AC MLA SS Olisna MLA hompu bot thadana bada ikon kona thadaduna Manipur gi MLA singi presidential mikhal da aroiba oina thadakhre ngasi bot thadabage matamase ayuk pung 10 dage hauraga nungthil pung mga phauba oirabasu MLA ayambana matam sana laktuna president election ge bot hadana khe ayuki pung 13 minute 15 rom chatpada
MLA Yankhaiga Mapan Bot Hadaduna Loikraba Matung Chandel Esigi MLA Oiriba SS Olis Khak Bot Hadaba Queen Laki de Haire Mamaida Pung Taragani 2 minute Contragani Toirom Chatpada SS Olis Po Housing Minister Oiriba TIS Basanta Galoina na Laktuna Ngasigi President Khanbagi Mikhalda Manipurgi Aroi by MLA Waina Bot Hadaki Haire SS Olis Ke Ngasigi Bot Thengna Thadaki Basina Laingak asida Paukhong ama Chenbagum Miyamna Unakhe Manipurgi MP Singde Mapanda Laivana Ngasi Manipur Legislative Assembly da Bot Hadaki Day Ngasigi Mikhalasigi Bot Masing Lakliba July Kun Gamathoida Masing Thibaga Loinana Lakliba July Kun Mangada Wasak Lobage Thoram Pangthoka Davane Ningsing Bayai Madudi India ki President Election asida NDA ge Mirep Oiribe Draupadi Murmu amade Joint Opposition Party ge Candidate Oiriba Jaswan Sinha Anina Kanna Lamba Taunarivane Video conferencing ki Kuthang da Sathare State asida COVID-19 na naba Masing Hengalakliba Sigi Yanglaga Manipur Information Center Imphal ge Hearing Sing Proceeding of Second Appeal and Complaint Casing Hayeng July Taraga Mapandagi August Taraga Nipan 2022 Phauba Audio Video Conferencing ki Kuthang da Satharagane Second Appeal Complaint Application Show WhatsApp number 9862109280 natraga 8131822956 natraga SCIC Manipur 2019@gmail.com da submit tawna basu haire khwairambal ima kaithel da cancer booth ama hangdokre cancer laina dage kalhona ba cancer booth ama khwairambal ima kaithel da Karkions Healthcare Northeast Private Limited ama Hanage Health Service ki Director Dr. K. Razona Hangdokre Karkions Manipur Cancer Care and Research Institute Imphal ge Director and CEO Dr. Professor GS Moirangthem na phongdokibada Malem da cancer laina na anaba masing hengalagle Bharat ki oina su sangwang bana Manipur su anaba gi sangwang khalagle matam amada nupa khakta da naramba du haujikti chinjak kamba made Malem gi ahongba kaya asina nupi da su cancer na anaba masing hengalagle Lamdam asida matik saba layang pham leitabana mapan lamda paisa yamna tingna layang bachana re asigumba awaba kaya asi mateng pangna bahaiduna Bombay da best tawba Karkions na Manipur lainga ka khusam naduna Imphal East ki Porompata ana layang sangama semgali basige test tawnaba bud ima kaithel da hangdokpani haikhe ngasigi thoram asida ima kaithel gi lusingbi singsu saruk yakhe babies na ningsing thoram pangthokre Haukiba 2019 ki July Tarakani Panda Standard Robert Higher Secondary School ge boarding da Mihathi na hatok pikrabe ning thousand babies na chanu ge JSC na ahum suba palan misi asigi matang da semkiba JSC na mahaki imung manung amade maruk mapang kaya ga loina na mahaki aroiba yatapham oiriba Harau Rok tangkham da leiba farm da babies na gi ningsing thoram pangthokre ningsing thoram asiga mari leina na JSC gi convener L Gyanesori na phongdokibada Babies na misigi matangda hauji CBI na pairiba case asi athubada loisinduna babies na amadi miyam da justice phanganbiyu haina su phongdorokle angang singbu hotel amadi lana yum sing da thabak suhanba aina yade Banti Singha Social Welfare Department ki Joint Director Banti Singh konthau jamna haikre angang singbu hotel amadi lana yum sing da thabak suhanba aina yade wafam asi District Child Protection Unit Imphal West na Classic Grande ge Imperial Hall da pangthokpa one day sensitization cum workshop on POCSO Act, Adoption Regulation and Prohibition of Child Marriage Act ki matang da pangthokpa thoram da mahak na phongdokhibane Saik Nurul Hasan Health Protection Mission ki mateng na operation tawduna angang unakre Jenims ta precautionary dose vaccine marang kaina piraktavadage miyoi kaya kapa phangdana ningba kaina hanakre Sekmai Kendra da MLA ge Ezena bot pi da bami gi har pi roi haiduna pi dre khomai Sekmai Kendra gi MLA gi khungang da Kendra sida leriba laumi singda har yen bada misang mikhai nai ba thawong chathare MLA gi Ezena bot pi da bami gi har pi roi haiduna har pi da ba se mari lena bo authority na mijeng changbi yu haina Kendra sigi polling 16/40 gi laumi ama oiriba ningthojam khomai na Manipur lenga ki mijeng chingsilakle Aroi bada tabiri bapum namakpo thagachare